Khutlai Lalonba Meeoi Yaona Tonganba Tonganba Lalhoullup ki Cadre sing Manipur Police na Phaba Ngamle Hairi Manipur Police ki pau amada security force sing na lona thingraba Lalhoullup UNLF Pambai ki Cadre ama yauna Khutlai Lalonba Meeoi Phaba Ngamki Hairi Makoina lupa lak makai gi Khutlai amadi maru leiba lakpa Meeoi ama pukhau ahalluf makha leikada ngaiduna leiringai security force sing na Phaba Ngamki bani Hairi Makoi adudi pukhau ahalluf awang leikadagi UNLF Pambai ki Cadre Naurem Naucha Maitei alias Singlakpa Jai Kuntranipan Pukhau Naharuf Makhaleka Digi Le Sangtem Inauton Sing alias Afau Jai Kunhumdoi Pukhau Naharuf Mayaleka Digi Ayekpam Bovoi Maitei alias Isanta Maitei Jai Kuntarukni Makoi Digi Magazine Kwanana Insas Rifle Ama 7.62 mm rifle ammunition Nipan Mobile phone wallet ani ID card ani Fagatpangam Kre Hari Nakalamarom da security force na lona thingraba Lalhoullup People's Liberation Army ki Cadre Kanglei Park Communist Party ki Cadre ani Kanglei Yawal Kanaluf ki Cadre ani Tengnopal District ki Yongkhul Khuldagi Fari Hari lona thingraba Lalhoullup UNLF ki member su Khutlai konana Fari Hari Makoi adudi Naurem Naucha Maitei Jai Kuntrani Pan Le Sangtem Inauton Sing Jai Kunhomdoi amadi Ayekpam Boboi Maitei Jai Kuntarukni Lona Thingraba Lalhoullup KCP PWZ gi Huidrom Ziven Koba Cadre amasu Lilong Nungai dagi security force singna Fari Hari Koirengei Kabui Khul Gate Manaktagi Lona Thingraba Lalhoullup Pripaki active Cadre ani amasu Manipur Police na Phaba Ngamki Hari Loina Lona Thingraba Lalhoullup KCP PWZ Cadre Khundongbam Prithvi Ras Maitei Buwa Wangbal dagi security force singna Phaba ni Hari